ꯈꯝꯕꯅ ꯇꯊꯣꯠ ꯀꯔꯤꯅꯣ ꯊꯣꯡꯗꯨꯕꯨ ꯅꯪꯕꯨ ꯇꯞꯅ ꯊꯤꯡꯖꯤꯟꯕ ꯌꯥꯗ꯭ꯔꯣ ꯇꯦꯛꯄ ꯇꯥꯔꯦ ꯀꯟꯃꯟꯈ꯭ꯔꯦ ꯍꯥꯏꯋꯥꯅꯤꯅꯦ ꯇꯊꯣꯠ ꯁꯧꯔꯥꯡꯅꯅ ꯌꯥꯝꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯃꯤꯅ ꯊꯕꯛ ꯇꯧꯕꯗ ꯀꯩꯅꯣ ꯈꯪꯗꯦ ꯁꯤ ꯍꯥꯏꯔꯝ ꯇꯊꯣꯠ ꯁꯥꯎꯅ ꯀꯥꯗ ꯆꯪꯗꯨꯅ ꯍꯤꯞꯈꯤꯔꯝꯃꯤ ꯈꯝꯕ ꯉꯛꯄꯗꯤ ꯐꯥꯎꯏ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯃꯨꯛꯇ ꯇꯧꯗꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯁꯥꯗꯨꯁꯨ ꯀꯔꯤꯅꯣ ꯁꯥꯕꯨꯡ ꯁꯥꯕꯨꯡ ꯂꯥꯎꯕ ꯁꯥꯃꯤꯜ ꯑꯃꯗꯤ ꯐꯪꯂꯝꯃꯤ ꯑꯗꯨꯕꯨ ꯈꯝꯕ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗ ꯏꯪꯕꯒ ꯀꯔꯤꯒ ꯃꯥꯁꯨ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗꯨꯗ ꯀꯥꯗꯨꯅ ꯍꯤꯞꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯁꯨꯅꯤꯇꯥ ꯃꯆꯥꯒꯤ ꯅꯤꯡꯉꯥꯏꯗ ꯆꯠꯅꯕꯤꯒꯤ ꯋꯥꯡꯃꯗ ꯏꯀꯥꯏꯒꯤ ꯊꯥꯗꯣꯛꯇꯨꯅ ꯑꯆꯥ ꯑꯊꯛ ꯄꯨꯗꯨꯅ ꯃꯌꯥ ꯍꯥꯏꯅꯕ ꯁꯅꯥꯍꯟꯕꯤꯒꯤꯗ ꯂꯥꯛꯂꯤ ꯃꯤꯒꯤ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞ ꯁꯅꯥꯍꯟꯕꯤꯕꯨ ꯀꯧꯔꯛꯏ ꯁꯅꯥꯍꯟꯕꯤ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯃꯤ ꯂꯩꯇꯕ꯭ꯔꯣ ꯁꯅꯥꯍꯟꯕꯤ ꯍꯦꯟꯊꯣꯏ ꯃꯄꯥꯜꯗ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯑꯦ ꯏꯃꯥꯕꯣ ꯂꯥꯛꯂꯤꯕ꯭ꯔꯣ ꯀꯥꯈꯠꯄꯤꯔꯛꯑꯣ ꯐꯤꯗꯥꯁꯤꯗ ꯐꯝꯕꯤꯌꯣ ꯑꯩ ꯏꯃꯥ ꯀꯧꯊꯣꯛꯆꯔꯛꯀꯦ ꯁꯤ ꯍꯥꯏꯔꯝ ꯍꯦꯟꯊꯣꯏ ꯃꯃꯥ ꯀꯧꯕ ꯏꯃꯨꯡ ꯆꯪꯈꯤ ꯁꯨꯅꯤꯇꯥ ꯐꯤꯗꯥ ꯊꯥꯔꯤꯕꯗꯨꯗ ꯐꯝꯊꯩ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯁꯅꯥꯍꯟꯕꯤꯁꯨ ꯃꯄꯥꯜꯗ ꯊꯣꯔꯛꯂꯤ ꯁꯅꯥꯍꯟꯕꯤ ꯉꯛꯅ ꯑꯦ ꯏꯆꯦ ꯑꯣꯏꯔꯦ ꯑꯌꯨꯛꯁꯤꯗ ꯀꯔꯤ ꯂꯩꯔꯒꯦ ꯏꯆꯦꯅ ꯑꯩꯒꯤꯗ ꯂꯥꯛꯄꯕꯨ ꯁꯨꯅꯤꯇꯥ ꯏꯛ ꯑꯥ ꯇꯧꯅ ꯁꯅꯥꯍꯟꯕꯤ ꯏꯆꯦꯁꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯅꯤ ꯑꯩ ꯍꯥꯏꯐꯝꯒ ꯈꯪꯗ꯭ꯔꯦ ꯁꯅꯥꯍꯟꯕꯤꯅ ꯀꯔꯤ ꯋꯥꯅꯣ ꯏꯆꯦ ꯍꯦꯛꯇ ꯍꯥꯏꯌꯨ ꯅꯅꯥꯎꯗꯕꯨ ꯀꯔꯤꯒꯤ ꯀꯣꯏꯔꯤꯕꯅꯣ ꯁꯨꯅꯤꯇꯥ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯁꯅꯥꯍꯟꯕꯤ ꯋꯥꯁꯦ ꯏꯆꯦ ꯏꯀꯥꯏ ꯅꯉꯣꯟꯗ ꯍꯥꯏꯒꯗꯣꯔꯤꯕꯅꯤꯀꯣ ꯅꯪꯒꯤ ꯑꯄꯥꯝ ꯄꯥꯝꯗꯁꯨ ꯏꯆꯦꯗ ꯑꯗꯨꯃꯛ ꯁꯦꯡꯅ ꯍꯥꯏꯌꯨ ꯁꯨꯝꯗꯧꯕꯅꯤ ꯋꯥꯁꯦ ꯑꯩꯒꯤ ꯏꯆꯥ ꯊꯥꯔꯣ ꯁꯪꯕꯤꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯉꯥꯟꯕꯕꯨ ꯌꯥꯝꯅ ꯈꯣꯏꯗꯥꯖꯔꯨꯔꯕ ꯃꯥꯜꯂꯤ ꯁꯤꯃꯛꯅꯅꯦ ꯅꯤꯡꯉꯥꯏ ꯇꯧꯃꯟꯗꯅ ꯏꯆꯦ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ ꯁꯅꯥꯍꯟꯕꯤ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯏꯁ ꯑꯣꯟꯊꯣꯛꯄꯅꯤꯗ ꯅꯨꯄꯤ ꯃꯥꯅꯕꯨ ꯑꯁꯨꯛ ꯉꯝꯕ ꯁꯅꯥꯍꯟꯕꯤ ꯃꯕꯨꯛꯇ ꯋꯥ ꯊꯝꯕ ꯍꯩꯅꯗꯕꯒꯤ ꯍꯧꯅꯕꯤ ꯗꯣꯡ ꯗꯣꯡ ꯃꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯄꯨꯝꯕ ꯁꯦꯡꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯆꯦ ꯅꯅꯥꯎꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯊꯥꯔꯣ ꯁꯪꯕꯤꯗꯣ ꯏꯆꯥꯒꯨꯝꯕꯤꯅꯤ ꯏꯆꯦꯅ ꯑꯉꯥꯡꯒꯤ ꯄꯨꯛꯅꯤꯡ ꯊꯦꯝꯖꯤꯟꯕꯤꯌꯨ ꯅꯅꯥꯎꯅ ꯏꯃꯧ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯈꯟꯖꯕ ꯃꯤꯁꯛ ꯍꯥꯟꯅꯅ ꯊꯤꯗꯨꯅ ꯊꯝꯂꯨꯔꯦ ꯅꯅꯥꯎꯕꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯁꯨꯅꯤꯇꯥ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯉꯥꯡꯁꯤꯜꯂꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯊꯦꯡꯅꯔꯨꯔꯒꯦ ꯈꯜ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯅ ꯇꯞꯅ ꯏꯍꯨꯜ ꯄꯨꯝꯕ ꯐꯥꯖꯤꯟꯗꯨꯅ ꯈꯨꯝꯃꯤ ꯋꯥꯔꯧꯗꯦꯗ ꯏꯆꯦꯅ ꯍꯥꯟꯅ ꯈꯪꯂꯨꯗ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯤꯗ ꯇꯧꯔꯤꯕꯁꯦ ꯏꯆꯥ ꯅꯤꯡꯉꯥꯏ ꯐꯠꯇꯕ ꯄꯣꯛꯂꯨꯕꯁꯦ ꯇꯧꯅꯗꯕ ꯊꯕꯛꯁꯨ ꯇꯧꯔꯦ ꯑꯗꯨꯗꯤꯅꯦ ꯏꯆꯦ ꯑꯃꯨꯛ ꯌꯧꯔꯒꯦ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯨꯔꯛꯄꯅꯤ ꯑꯁꯤ ꯂꯧꯁꯤꯜꯂꯨ ꯁꯅꯥꯍꯟꯕꯤꯅ ꯀꯩꯒꯤ ꯑꯆꯥ ꯑꯊꯛꯅꯣ ꯏꯆꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯉꯥꯡꯁꯨ ꯂꯩꯇꯦ ꯏꯆꯦ ꯑꯗꯨꯝ ꯑꯉꯥꯡꯁꯤꯡ ꯆꯥꯅꯕ ꯄꯨꯕꯤꯈꯣ ꯁꯨꯅꯤꯇꯥꯅ ꯑꯃꯨꯛ ꯁꯅꯥꯍꯟꯕꯤ ꯅꯪ ꯁꯤꯃꯗꯤ ꯂꯧꯁꯤꯜꯂꯨ ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯦ ꯌꯥꯝꯅ ꯏꯀꯥꯏꯔꯅꯤ ꯁꯅꯥꯍꯟꯕꯤꯅ ꯍꯣꯏ ꯏꯆꯦ ꯁꯤꯃꯗꯤ ꯅꯅꯥꯎ ꯂꯧꯁꯤꯜꯂꯒꯦ ꯑꯁꯨꯝꯅ ꯁꯨꯅꯤꯇꯥꯁꯨ ꯏꯀꯥꯏ ꯃꯌꯨꯝ ꯍꯟꯈ꯭ꯔꯦ ꯁꯨꯅꯤꯇꯥ ꯆꯠꯈꯤꯕꯒ ꯁꯅꯥꯍꯟꯕꯤ ꯃꯆꯨꯜꯗ ꯁꯣꯜꯂꯤ ꯍꯧꯖꯤꯛꯀꯥꯟ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯁꯤꯕꯨ ꯑꯣꯟꯊꯣꯛꯅꯕꯨ ꯏꯀꯥꯏꯕ ꯈꯪꯈꯤꯗ꯭ꯔꯦꯗ ꯅꯤꯄꯥꯕꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯕꯨ ꯃꯃꯥ ꯃꯄꯥꯗꯤ ꯍꯦꯛꯇ ꯍꯥꯏꯅꯕ ꯂꯥꯛꯍꯟꯕꯁꯤꯕꯨ ꯅꯠꯇꯦ ꯁꯤꯕꯨ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯃꯗꯨꯒꯤ ꯊꯥꯔꯣ ꯁꯪꯕꯤ ꯍꯥꯏꯕ ꯑꯉꯥꯡꯗꯣ ꯐꯅꯕꯨ ꯉꯝꯃꯤꯅꯦ ꯅꯠꯇꯦ ꯃꯥꯗꯤ ꯅꯍꯥꯟ ꯃꯈꯩ ꯉꯥꯕꯨ ꯊꯤꯜꯂꯛꯄꯣ ꯂꯥꯏ ꯀꯠꯅꯕ ꯂꯩꯕꯨ ꯊꯤꯜꯂꯛꯄꯣ ꯇꯧꯔꯤꯕꯗꯨꯗꯤ ꯏꯆꯥ ꯅꯤꯄꯥꯁꯦ ꯄꯥꯝꯕꯒꯤ ꯑꯣꯏꯔꯦ ꯉꯝꯈ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯦ ꯑꯁꯤꯒꯨꯝꯕ ꯃꯥꯏ ꯄꯥꯟꯗꯕ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕ ꯀꯥꯏꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄ ꯑꯩꯒꯤ ꯁꯅꯥꯒꯤꯗꯤ ꯃꯃꯥ ꯑꯩꯅ ꯌꯨꯝ ꯀꯣꯏꯒꯗꯧꯕꯤ ꯏꯪ ꯇꯞꯄꯤ ꯅꯨꯄꯤ ꯊꯤꯒꯅꯤ ꯀꯥꯟꯅꯗꯦ ꯑꯩ ꯊꯕꯛ ꯄꯥꯏꯈꯠꯄꯅ ꯆꯨꯝꯒꯅꯤ ꯏꯆꯥ ꯅꯤꯄꯥꯁꯤꯒꯤ ꯃꯇꯧꯁꯤꯒ ꯑꯩ ꯀꯨꯏꯅꯒ ꯄꯟꯊꯕ ꯆꯨꯝꯗꯦ ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯇꯨꯅ ꯏꯆꯥꯒꯤ ꯏꯃꯧ ꯍꯥꯏꯅꯔꯨꯔꯒꯦ ꯍꯦꯟꯊꯣꯏ ꯁꯨꯅꯤꯇꯥ ꯂꯥꯛꯈꯤꯕꯗꯨꯗ ꯆꯥ ꯂꯨꯂꯨꯕꯅꯤ ꯂꯣꯏꯔꯒ ꯄꯨꯊꯣꯔꯛꯄꯗ ꯂꯩꯔꯝꯗꯕꯗꯨꯗ ꯃꯃꯥꯗ ꯍꯪꯂꯛꯏ ꯏꯃꯥꯕꯣꯛ ꯁꯨꯅꯤꯇꯥ ꯆꯠꯈ꯭ꯔꯕ꯭ꯔꯣ ꯁꯅꯥꯍꯟꯕꯤꯅ ꯆꯠꯈ꯭ꯔꯦ ꯍꯦꯟꯊꯣꯏꯅ ꯑꯃꯨꯛ ꯑꯩꯅꯗꯤ ꯆꯥ ꯂꯣꯜꯂꯨꯔꯤ ꯁꯅꯥꯍꯟꯕꯤ ꯃꯆꯥꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯗꯤ ꯃꯥꯏ ꯄꯥꯟꯗꯕ ꯇꯧꯅꯨꯀꯣ ꯍꯦꯟꯊꯣꯏ ꯉꯛꯅ ꯀꯔꯤꯅꯣ ꯏꯃꯥ ꯑꯩꯕꯨ ꯃꯥꯏ ꯄꯥꯟꯗ꯭ꯔꯕ꯭ꯔꯣ
ꯁꯅꯥꯍꯟꯕꯤ ꯅꯣꯛꯂꯒ ꯄꯥꯜꯂꯤꯗ ꯏꯃꯥꯅ ꯁꯨꯝ ꯍꯥꯏꯕꯅꯤ ꯍꯦꯟꯊꯣꯏꯅ ꯑꯗꯣ ꯏꯃꯥꯕꯣꯛ ꯂꯥꯛꯂꯝꯂꯤꯕꯗꯨ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ ꯁꯅꯥꯍꯟꯕꯤ ꯍꯥꯏꯅꯤꯡꯗꯅ ꯖꯨꯒꯣꯠ ꯋꯥꯌꯣꯡ ꯆꯥꯕ ꯋꯥ ꯅꯠꯇꯦꯗ ꯈꯪꯅꯤꯡꯂꯨꯅꯨ ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯆꯥꯛꯇꯨꯝ ꯊꯣꯡꯂꯨꯔꯣ ꯍꯦꯟꯊꯣꯏ ꯃꯕꯨꯛꯅꯤꯡꯗ ꯀꯔꯤ ꯋꯥ ꯑꯣꯏꯔꯖꯥꯠꯅꯣ ꯈꯪꯅꯤꯡꯈ꯭ꯔꯦꯗ ꯅꯠꯇꯦ ꯏꯃꯥꯕꯣꯛ ꯁꯨꯅꯤꯇꯥꯒꯤ ꯃꯆꯥꯅꯤꯄꯥ ꯃꯌꯥꯝ ꯂꯩꯕꯗꯨꯒꯤ ꯑꯩꯁꯦ ꯃꯃꯧ ꯑꯣꯏꯖꯒꯤ ꯀꯥꯏꯅ ꯍꯥꯏꯕ ꯂꯥꯛꯏꯖꯥꯠꯂꯣ ꯑꯩꯕꯨ ꯏꯃꯥꯗ ꯍꯪꯉꯁꯤꯔꯅꯦ ꯑꯃꯨꯛ ꯁꯦꯔꯛꯇꯅꯀꯣ ꯁꯅꯥꯍꯟꯕꯤꯅ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯇꯨꯃꯤꯟꯅ ꯃꯪꯂꯒ ꯑꯃꯨꯛ ꯂꯩꯔꯤꯗꯨꯅ ꯆꯠꯂꯣ ꯅꯥꯕꯨꯡꯒꯥꯗꯣ ꯍꯧꯗꯣꯛꯂꯨꯔꯣ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯔꯣ ꯍꯦꯟꯊꯣꯏ ꯇꯞꯅ ꯇꯥꯆꯧꯒ ꯂꯩꯇꯦꯗ ꯏꯃꯥ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯃꯥꯒꯤ ꯀꯥꯗ ꯂꯩꯍꯧꯗꯦ ꯁꯅꯥꯍꯟꯕꯤ ꯃꯊꯥ ꯁꯥꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯤꯕꯅꯣ ꯃꯗꯨꯅ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯗꯣꯔꯤꯗ ꯇꯧꯔꯤꯁꯦ ꯁꯣꯝꯗꯅ ꯁꯨꯅꯤꯇꯥ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯐꯤ ꯍꯣꯡꯅꯤꯒ ꯈꯪꯗ ꯈꯩ ꯃꯪꯒꯣꯜꯗꯨꯗ ꯃꯪꯂꯒ ꯐꯝꯂꯤ ꯃꯥ ꯈꯜꯂꯨꯔꯒ ꯏꯀꯥꯏꯕꯅ ꯁꯤꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯇꯟꯖꯥꯗꯨꯗ ꯊꯔꯣ ꯁꯪꯕꯤꯁꯨ ꯃꯃꯥ ꯍꯜꯂꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯄꯥꯜ ꯊꯣꯛꯂꯛꯄꯗ ꯃꯃꯥꯅ ꯃꯪꯒꯣꯜ ꯆꯣꯔꯤ ꯇꯥꯐꯝꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯔꯝꯕꯁꯤꯗ ꯍꯔꯥꯎꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟ ꯋꯥ ꯍꯪꯂꯛꯏ ꯏꯃꯥ ꯀꯔꯤ ꯍꯥꯏꯔꯛꯂꯒꯦ ꯏꯅꯦ ꯁꯅꯥꯍꯟꯕꯤꯅ ꯅꯠꯇꯦ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯣ ꯌꯥꯔꯛꯂꯕ꯭ꯔꯣ ꯁꯨꯅꯤꯇꯥ ꯃꯆꯥꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯒ ꯍꯩ ꯆꯠꯊꯣꯛꯀꯣ ꯁ꯭ꯋꯥꯏꯗ ꯉꯁꯤ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯅꯪ ꯑꯣꯏꯅ ꯐꯨꯊꯔꯛꯀꯅꯤ ꯍꯤꯡꯆꯥꯕꯤ ꯅꯪꯒꯤ ꯅꯤꯡꯉꯥꯏꯗ ꯑꯩꯁꯦ ꯉꯁꯤꯗꯤ ꯏꯀꯥꯏꯕ ꯅꯪꯂꯦꯗꯅ ꯊꯔꯣꯁꯪꯕꯤ ꯃꯃꯥꯅ ꯆꯩꯔꯛꯄꯗꯨꯗ ꯀꯔꯤ ꯂꯩꯒꯦꯗꯤ ꯈꯟꯊꯗ ꯃꯥꯁꯨ ꯁꯥꯎꯁꯤꯟꯅꯗꯨꯅ ꯈꯨꯝꯃꯤ ꯀꯩꯅꯣ ꯏꯃꯥ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯁꯨꯅꯤꯇꯥꯅ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯀꯥꯏꯅ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯤꯡꯉꯥꯏꯗ ꯑꯩꯁꯦ ꯁꯅꯥꯍꯟꯕꯤꯒꯤ ꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯂꯦꯗꯅ ꯊꯔꯣꯁꯪꯕꯤ ꯈꯪꯅꯤꯡꯅ ꯏꯅꯦꯅ ꯀꯔꯤ ꯍꯥꯏꯔꯛꯂꯤꯅꯣ ꯏꯃꯥꯅ ꯑꯗꯨꯛ ꯁꯥꯎꯔꯤꯕꯗꯨꯕꯣ ꯁꯨꯅꯤꯇꯥꯅ ꯍꯣ ꯅꯨꯄꯥꯒꯤ ꯃꯃꯧꯗꯤ ꯃꯥꯅ ꯊꯤꯕ ꯂꯣꯏꯈ꯭ꯔꯦ ꯅꯆꯥꯅꯨꯄꯤꯗꯣ ꯈꯔ ꯊꯦꯝꯖꯤꯟꯕꯤꯌꯨ ꯍꯥꯏꯔꯛꯂꯤꯕꯅꯤ ꯏꯁ ꯏꯃꯥ ꯏꯄꯦꯝꯃ ꯃꯤꯀꯨꯞꯇꯨꯗ ꯑꯩꯅ ꯏꯀꯥꯏꯕ ꯃꯥꯏꯁꯦ ꯊꯥꯡꯒꯠꯄ ꯐꯥꯎꯕ ꯉꯝꯗꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯤꯄꯥ ꯄꯥꯝꯕꯤ ꯅꯪꯅ ꯊꯣꯛꯍꯟꯕꯅꯤ ꯅꯪꯗ ꯍꯥꯠꯂꯒ ꯐꯒꯗꯕꯅꯤ ꯊꯔꯣꯁꯪꯕꯤ ꯃꯥꯗꯤ ꯁꯅꯥꯍꯟꯕꯤꯅ ꯉꯥꯟꯕꯒꯤ ꯅꯨꯄꯤ ꯊꯤꯗꯨꯅ ꯊꯝꯂꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯑꯁꯥ ꯄꯨꯝꯕ ꯀꯥꯏꯈ꯭ꯔꯦ ꯃꯁꯤꯃꯛꯅ ꯃꯃꯥꯒꯤ ꯋꯥꯒ ꯇꯥꯗꯅ ꯀꯞꯂꯤ ꯍꯥꯏꯔꯛꯏ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯏꯃꯥ ꯍꯥꯏꯌꯨ ꯇꯥ ꯉꯥꯟꯕꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯑꯩ ꯃꯥꯕꯨ ꯍꯥꯠꯂꯨꯒꯦ ꯃꯤꯒꯤ ꯅꯤꯄꯥ ꯃꯨꯟꯕꯤꯗꯣ ꯃꯁꯛ ꯇꯥꯛꯎ ꯑꯩ ꯃꯥꯕꯨ ꯍꯥꯠꯀꯦ ꯁꯨꯅꯤꯇꯥ ꯃꯃꯤꯠ ꯃꯉꯥꯜ ꯂꯥꯎꯊꯣꯛꯂꯒ ꯍꯩꯊꯔꯣ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯅꯠꯇꯦ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯊꯔꯣꯁꯪꯕꯤꯅ ꯉꯥꯎꯔꯦ ꯑꯩ ꯉꯥꯎꯔꯦ ꯇꯥ ꯉꯥꯟꯕꯗꯤ ꯑꯩ ꯈꯛꯀꯤꯅꯤ ꯃꯥ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯅꯨꯄꯤꯗꯣ ꯑꯩꯅ ꯍꯥꯠꯀꯅꯤ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯑꯩ ꯈꯛꯇꯅ ꯑꯣꯏꯒꯗꯕꯅꯤ ꯈꯪꯍꯧꯗꯦ ꯁꯨꯅꯤꯇꯥ ꯃꯆꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯃꯆꯥ ꯅꯪ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯔꯕ꯭ꯔꯥ ꯊꯔꯣꯁꯪꯕꯤ ꯀꯞꯂꯒ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯁꯤꯒꯤ ꯏꯃꯥꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯐꯨꯔꯕ ꯐꯩ ꯅꯣꯏ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯨ ꯑꯩꯗꯤ ꯍꯥꯏꯈ꯭ꯔꯦ ꯅꯨꯄꯤꯗꯣ ꯍꯥꯠꯀꯅꯤ ꯊꯔꯣꯁꯪꯕꯤ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯀꯞꯇꯨꯅ ꯆꯪꯈꯤ ꯁꯨꯅꯤꯇꯥ ꯃꯊꯥ ꯁꯥꯅ ꯁꯣꯜ ꯂꯨꯗꯧꯔꯤꯅ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯆꯥꯁꯤꯕꯣ ꯃꯍꯥꯛꯀꯤ ꯋꯥꯈꯜꯁꯤꯕꯨ ꯑꯁꯨꯛ ꯇꯥꯗꯕꯁꯤꯕꯣ ꯃꯁꯤ ꯌꯨꯝꯗꯒꯤ ꯃꯄꯥꯜꯒ ꯊꯣꯛꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯃꯤꯒꯤ ꯃꯆꯥ ꯃꯁꯨ ꯑꯗꯨꯗ ꯑꯃꯨꯛ ꯀꯔꯤꯅꯣ ꯇꯧꯔꯨꯗꯅ ꯑꯁꯣꯏ ꯑꯉꯥꯝꯒ ꯊꯣꯛꯇꯅ ꯅꯥꯀꯜ ꯑꯃꯗꯅ ꯉꯥꯟꯕ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯗꯨꯅ ꯃꯣꯏꯔꯥꯡ ꯂꯩꯀꯥꯏ ꯀꯨꯃꯥꯄꯜ ꯆꯠꯇꯨꯅ ꯂꯩꯅꯥꯕꯨ ꯊꯤꯒꯦ ꯈꯜꯂꯤ ꯈꯟꯕ ꯅꯠꯇꯦ ꯊꯤꯔꯤꯕꯅꯤ ꯂꯩꯀꯥꯏ ꯈꯨꯗꯤꯡ ꯆꯪꯗꯅ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯒ ꯄꯟꯁꯥꯡ ꯈꯣꯏꯔꯨ ꯑꯣꯛꯁꯣꯡꯕꯝ ꯆꯠꯇꯨꯅ ꯂꯩꯅꯥꯕꯨ ꯊꯤꯔꯨꯔꯤ ꯃꯗꯨꯗꯒꯤ ꯀꯨꯝꯂꯛꯂꯤ ꯍꯥꯏꯔꯒ ꯀꯤꯌꯥꯝ ꯐꯤꯂꯦꯝ ꯀꯨꯃꯥꯝꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯂꯩꯅꯥꯕꯨ ꯊꯤꯔꯤ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯁꯤ ꯃꯤꯒꯤ ꯃꯌꯨꯝ ꯆꯪꯗꯨꯅ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯒ ꯃꯤ ꯍꯪꯕ ꯁꯥꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯂꯩꯅꯥ ꯂꯩꯕꯒꯤ ꯁꯃꯤꯜ ꯌꯦꯡꯂꯤꯕꯅꯤ ꯌꯨꯝ ꯌꯥꯝ ꯁꯦꯜꯂꯛꯂꯤ ꯑꯁꯨꯝꯅ ꯊꯤꯔꯛꯂꯤꯕꯁꯤ ꯑꯗꯨꯕꯨ ꯂꯩꯅꯥ ꯂꯩꯕꯒꯤ ꯁꯃꯤꯜꯗꯤ ꯐꯪꯗꯦ ꯊꯦꯡꯖꯤꯜꯂꯛꯂꯤꯕꯁꯤꯗꯗꯤ ꯅꯤꯡꯊꯦꯝ ꯉꯥꯟꯕꯗ ꯌꯦꯡ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯊꯦꯡꯖꯤꯜꯂꯛꯂꯤ ꯅꯨꯃꯤꯠꯁꯦ ꯀꯣꯛꯇꯣꯜ ꯌꯧꯈ꯭ꯔꯦ ꯌꯨꯝ ꯍꯟꯅꯅꯕ ꯇꯧꯁꯤ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯑꯃꯨꯛ ꯊꯤꯁꯤ ꯍꯧꯖꯤꯛꯀꯤꯗꯤ ꯌꯨꯝ ꯍꯜꯂꯁꯤ ꯉꯥꯟꯕ ꯃꯥꯏꯊꯣꯡꯃꯛꯅ ꯈꯨꯝꯃꯤ ꯏꯇꯥꯎ ꯅꯪ ꯍꯟꯒꯦꯁꯨ ꯍꯜꯂꯣ ꯑꯩ ꯌꯨꯝꯈꯥꯏꯕꯝ ꯆꯪꯂꯨꯈꯤꯒꯦ ꯅꯤꯡꯊꯦꯝꯅ ꯏꯇꯥꯎ ꯑꯩꯒ ꯄꯨꯟꯅ ꯊꯤꯁꯤ ꯂꯥꯛꯎ ꯌꯨꯝꯗ ꯑꯃꯨꯛꯇ ꯍꯟꯅꯕ ꯇꯧꯁꯤ ꯅꯁꯥꯗꯣ ꯂꯝꯁꯥꯡ ꯆꯠꯄꯒꯤ ꯆꯣꯛꯊꯅ ꯎꯔꯤ
ꯂꯥꯛꯑꯣ ꯀꯩꯗꯧꯒꯤ ꯏꯇꯥꯎ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯨꯕ ꯉꯥꯟꯕ ꯅꯤꯡꯊꯦꯝꯗꯗꯤ ꯌꯦꯡꯗ ꯊꯤꯡꯀꯠꯂꯝꯕ ꯄꯤꯔꯥꯡꯁꯤꯡꯗꯨ ꯈꯥꯕ ꯉꯝꯂꯛꯇ꯭ꯔꯕ ꯃꯥꯜꯂꯤ ꯂꯩꯃꯥꯏꯗ ꯐꯝꯊ ꯂꯝꯕꯦꯜꯅꯤ ꯍꯥꯏꯕꯒ ꯀꯥꯎꯕ ꯃꯈꯩ ꯅꯤꯄꯥ ꯅꯠꯇꯕꯒꯨꯝ ꯀꯞꯂꯛꯂꯤ ꯅꯤꯡꯊꯦꯝ ꯃꯇꯥꯎꯒꯤ ꯃꯇꯧꯗꯨꯗ ꯃꯥꯁꯨ ꯃꯄꯤ ꯁꯤꯟꯊ ꯅꯨꯡꯉꯥꯏꯇꯅ ꯃꯇꯥꯎꯕꯨ ꯊꯦꯝꯂꯛꯏ ꯏꯇꯥꯎ ꯃꯤ ꯂꯣꯏꯅꯃꯛ ꯌꯦꯡꯅꯔꯦ ꯇꯣꯛꯂꯣ ꯀꯩꯗꯧꯒꯦ ꯅꯪꯕꯣ ꯅꯪꯒꯤ ꯅꯇꯧꯁꯤ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ ꯑꯩ ꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯗꯦ ꯏꯇꯥꯎ ꯏꯆꯟꯗꯣ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯏꯇꯥꯎ ꯅꯪ ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕꯅꯣ ꯉꯥꯟꯕ ꯀꯞꯅ ꯏꯇꯥꯎ ꯃꯥꯗꯣ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯗ꯭ꯔꯤꯕꯅꯤ ꯑꯩ ꯃꯥꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯇꯥꯅꯤꯡꯉꯤ ꯑꯩ ꯉꯥꯎꯗꯧꯔꯤ ꯏꯇꯥꯎ ꯑꯩ ꯉꯥꯎꯗꯧꯔꯤ ꯅꯤꯡꯊꯦꯝ ꯉꯥꯟꯕꯕꯨ ꯆꯤꯡꯈꯠꯄꯤꯔꯒ ꯏꯇꯥꯎ ꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ ꯑꯩꯅ ꯏꯆꯟꯕꯨ ꯅꯐꯝꯗꯨ ꯁꯤꯟꯅꯒꯅꯤ ꯅꯪ ꯀꯞꯀꯅꯨ ꯏꯇꯥꯎ ꯉꯥꯟꯕꯅ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯂꯤ ꯑꯩꯅ ꯃꯥꯕꯨ ꯎꯔꯛꯇꯕ ꯑꯩ ꯋꯥꯏ ꯏꯇꯥꯎ ꯑꯩ ꯅꯤꯄꯥꯅꯤ ꯑꯗꯨꯕꯨ ꯑꯩ ꯀꯞꯂꯤ ꯏꯇꯥꯎ ꯑꯩ ꯀꯞꯂꯤ ꯅꯤꯡꯊꯦꯝ ꯃꯇꯥꯎꯒꯤ ꯋꯥꯗꯨꯗ ꯃꯥꯁꯨ ꯊꯃꯣꯏ ꯄꯨꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯊꯦꯝꯗꯕ ꯌꯥꯗꯦ ꯃꯇꯥꯎꯕꯨ ꯃꯥꯅ ꯊꯦꯝꯖꯤꯟꯕꯤꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯊꯦꯝꯒꯅꯤ ꯅꯤꯡꯊꯦꯝ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯁꯤ ꯍꯧꯒꯠꯂꯨꯁꯤ ꯌꯨꯝ ꯍꯟꯅꯅꯕ ꯇꯧꯁꯤ ꯅꯪ ꯅꯁꯥꯗꯣ ꯁꯣꯜꯂꯒ ꯂꯩꯔꯗꯤ ꯏꯆꯟꯗꯤ ꯀꯅꯥꯅ ꯊꯤꯕꯤꯒꯅꯤ ꯅꯪ ꯅꯁꯥ ꯁꯣꯟꯕ ꯌꯥꯗꯦ ꯁꯤ ꯏꯇꯥꯎ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯎ ꯍꯧꯒꯠꯂꯨ ꯌꯨꯝ ꯆꯠꯁꯤ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯅ ꯊꯦꯝꯗꯨꯅ ꯉꯥꯟꯕꯕꯨ ꯃꯌꯨꯝꯗ ꯄꯨꯈ꯭ꯔꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯈꯝꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯂꯩꯅꯥꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯆꯥꯛ ꯄꯨꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯂꯩꯅꯥ ꯃꯁꯥꯗꯨ ꯆꯥꯗ ꯊꯛꯇꯕꯅ ꯏꯁꯣꯟ ꯁꯣꯟꯅ ꯂꯩꯕꯥꯛꯇꯨꯗ ꯍꯤꯞꯇꯨꯅ ꯂꯩ ꯈꯝꯕ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯃꯆꯥ ꯆꯥꯛꯁꯤ ꯆꯥꯎ ꯅꯪꯅ ꯑꯗꯨꯝꯅ ꯁꯣꯜꯂꯒ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯊꯕꯛ ꯃꯥꯏ ꯄꯥꯛꯂꯣꯏꯅꯦ ꯂꯩꯅꯥ ꯇꯨꯝꯕꯗꯤ ꯅꯠꯇꯕꯅ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯤꯂꯨ ꯏꯔꯥ ꯊꯥꯡ ꯈꯝꯕꯗ ꯌꯦꯡꯂꯛꯏ ꯃꯆꯤꯟ ꯄꯨꯟꯁꯤꯜꯂꯤꯕꯗꯨ ꯈꯝꯕꯅ ꯂꯧꯊꯣꯛꯂꯛꯄꯒ ꯂꯩꯅꯥ ꯈꯣꯟꯖꯦꯜ ꯄꯤꯛꯅ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯋꯥ ꯍꯪꯂꯛꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯩꯉꯣꯟꯗ ꯅꯪꯅ ꯄꯥꯝꯕ ꯀꯔꯤ ꯌꯥꯎꯏ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯄꯥꯝꯂꯕꯁꯨ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯣ ꯑꯁꯨꯛ ꯋꯥꯅ ꯑꯩ ꯍꯤꯡꯕ ꯄꯥꯝꯗ꯭ꯔꯦ ꯑꯩ ꯋꯥꯔꯦ ꯈꯝꯕ ꯃꯆꯥꯅ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯊꯃꯣꯏꯗ ꯀꯔꯤꯅꯣ ꯆꯩꯅꯥ ꯑꯃꯗꯤ ꯐꯥꯎꯖꯩ ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯤ ꯅꯠꯇꯦ ꯁꯤꯃꯛꯅ ꯈꯔ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ ꯅꯪꯁꯨ ꯅꯃꯥꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯑꯅꯝ ꯀꯟꯕꯗ ꯅꯃꯥ ꯂꯧꯏ ꯆꯩꯅꯥ ꯐꯪꯗ꯭ꯔꯤꯕ ꯃꯈꯩ ꯌꯥꯗꯕꯗꯣ ꯑꯗꯨꯅꯤꯅꯦ ꯅꯪꯅ ꯇꯧꯔꯤꯁꯦ ꯆꯥꯛꯁꯤ ꯌꯥꯝ ꯊꯨꯅ ꯆꯥꯎ ꯂꯩꯅꯥ ꯉꯛꯂꯞꯅ ꯅꯪꯅ ꯑꯩꯒꯤ ꯏꯃꯥ ꯀꯔꯝꯅ ꯈꯪꯂꯤꯕ ꯍꯥꯏꯌꯨ ꯁꯦꯡꯅ ꯍꯥꯏꯌꯨ ꯄꯥꯞ ꯆꯦꯜꯂꯕ ꯅꯪꯒꯤ ꯅꯈꯨꯠꯇꯨꯅ ꯄꯨꯔꯛꯄ ꯆꯥꯛꯁꯦ ꯑꯩꯅ ꯆꯥꯒꯗꯕ ꯃꯥꯟꯕ꯭ꯔꯣ ꯍꯥꯏꯌꯨ ꯅꯪ ꯀꯅꯥꯅꯣ ꯈꯝꯕ ꯁꯥꯎꯅ ꯅꯪ ꯌꯥꯝꯅ ꯈꯪꯅꯤꯡꯕ꯭ꯔꯥ ꯅꯪ ꯌꯥꯝꯅ ꯈꯪꯅꯤꯡꯂꯗꯤ ꯍꯥꯏꯒꯦ ꯇꯥꯎ ꯅꯃꯥꯗꯣ ꯅꯔꯝꯆꯠ ꯆꯨꯝꯗꯦ ꯑꯄꯣꯛꯄ ꯃꯄꯥꯒꯤ ꯃꯁꯛ ꯐꯥꯎꯕ ꯃꯆꯥꯁꯤꯗ ꯇꯥꯛꯂꯝꯗꯦ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯑꯩꯁꯦ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯅꯄꯥꯗꯨꯅꯤ ꯅꯃꯥꯅ ꯅꯉꯣꯟꯗ ꯅꯄꯥꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯂꯤꯕ ꯅꯤꯄꯥꯗꯨꯅ ꯅꯃꯥꯗꯨꯒꯤ ꯅꯨꯄꯥ ꯑꯇꯣꯝꯕ ꯈꯪꯂꯕ꯭ꯔꯥ ꯆꯥꯛꯁꯤ ꯆꯥꯁꯤꯜꯂꯨ ꯅꯪꯕꯨ ꯑꯩꯅ ꯊꯥꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯑꯁꯤ ꯂꯩꯕꯥꯛꯇꯨꯗ ꯊꯥꯕꯤꯔꯒꯗꯕꯅꯤ ꯑꯗꯨꯅ ꯅꯪ ꯀꯟꯗꯕ ꯌꯥꯗꯦ ꯑꯩꯒꯤ ꯊꯕꯛ ꯋꯥꯠꯂꯤ ꯂꯩꯅꯥ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯄꯤꯔꯥꯡ ꯆꯤꯟꯊꯔꯛ ꯍꯤꯛ ꯀꯞꯂꯛꯂꯤ ꯃꯥ ꯀꯔꯤ ꯍꯥꯏꯅꯤ ꯍꯥꯏꯐꯝ ꯈꯪꯗꯦ ꯍꯦꯛ ꯄꯣꯛꯂꯤꯕ ꯃꯄꯥ ꯑꯁꯤꯅ ꯃꯥꯕꯨ ꯃꯆꯥꯅꯤ ꯍꯥꯏꯗꯅ ꯃꯤꯅꯨꯡꯁꯤ ꯐꯥꯎꯗ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯗ ꯃꯊꯃꯣꯏꯗꯣ ꯁꯥꯊꯤꯅ ꯀꯥꯏ ꯂꯩꯅꯥ ꯀꯞꯇꯨꯅ ꯏꯃꯥ ꯍꯦꯟꯕꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕꯗꯣ ꯃꯇꯤꯛ ꯆꯥꯏ ꯑꯩ ꯀꯅꯥꯗꯁꯨ ꯋꯥꯔꯧꯗꯦ ꯑꯗꯨꯕꯨ ꯍꯦ ꯏꯁꯣꯔ ꯅꯪꯕꯨꯗꯤ ꯑꯩꯅ ꯋꯥꯔꯧꯏ ꯀꯔꯤꯒꯤ ꯑꯁꯨꯛ ꯂꯥꯏꯕꯛ ꯊꯤꯕ ꯃꯄꯣꯛꯇ ꯑꯩꯕꯨ ꯄꯣꯛꯍꯟꯕꯤꯔꯤꯕꯅꯣ ꯑꯩꯁꯤꯕꯨ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄꯥꯞ ꯆꯦꯜꯂꯨꯔꯕꯅꯣ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗ ꯑꯁꯨꯛ ꯊꯤꯅ ꯄꯣꯛꯂꯤꯕ ꯈꯝꯕ ꯃꯈꯨꯠꯇꯨ ꯆꯥꯛ ꯈꯨꯕꯥꯝ ꯑꯃ ꯄꯥꯏ ꯂꯩꯅꯥꯒꯤ ꯃꯆꯤꯟꯕꯥꯜꯗꯨꯗ ꯅꯝꯁꯤꯟꯗꯨꯅ ꯁꯥꯎꯅ ꯉꯥꯊꯤꯕꯣꯡ ꯆꯥꯒꯤꯗꯤ ꯂꯩꯇꯗꯅ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯋꯥ ꯑꯣꯏꯅ ꯍꯥꯏꯗꯨꯅ ꯂꯩꯔꯦ ꯈꯪꯕ꯭ꯔꯥ ꯅꯪ ꯍꯧꯖꯤꯛꯇꯤ ꯂꯩꯅꯥ ꯆꯥꯛꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯑꯣꯊꯣꯔꯛꯂꯤ ꯂꯣꯛꯁꯨ ꯄꯪꯈꯨꯗ ꯈꯨꯔꯛꯏ ꯈꯝꯕꯇ ꯊꯣꯠꯅ ꯇꯥꯈ꯭ꯔꯒꯅꯤ ꯈꯟ ꯃꯤꯅꯨꯡꯁꯤ ꯈꯪꯗ ꯐꯤꯗꯨꯅ ꯂꯩꯅꯥꯒꯤ ꯃꯆꯤꯜꯗꯨ ꯐꯠ ꯃꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯈꯝꯕ ꯄꯨꯈꯝꯗꯨ ꯄꯥꯏꯗꯨꯅ ꯂꯩꯅꯥꯗ ꯍꯟꯅ ꯌꯦꯡꯂꯝꯗ ꯄꯔꯞ ꯊꯣꯛꯈꯤ ꯂꯩꯅꯥ ꯁꯣꯔ ꯋꯥꯅ ꯍꯣꯟꯗꯨꯅ ꯂꯩꯃꯥꯏꯗꯨꯗ ꯍꯤꯞꯊꯈ꯭ꯔꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ
नुमिदांगी मतम अमुक ओइरक्ली हेनबीगी युमदनी ममा मचा अनीदो इसाउ कन्ना लांगली मिखुबी साउरपना इमा अइना नत्रो ngasai thaumai gi thau leitre leiru uhai khibado henbina ho aisu marang kau torini kaidoragi nangbo mikhubina amuk ngahak leiradi mai simut khrani imung se pungma pamlani ye henbina imai pema sak to parap sarga phamung sangkhra loire kaidorage mikhubi saurapna chani sak to yamna thongdana chani ba henbi pairap yenglaga ngasai din nang kaidor leige ngali kholingai da sak to sacha thongba yadro Mikhubina ho ai suyum sida itong ta laiba kidana nya ya isna hoida lairuba henbina amu ngang na mata mangalanu sak to sacha thonga bataw Mikhubi pai thok laga sakhum da change khan phamlambadagi hogatpan tan sana thaumai du su thau loi khiduna futmut khri harini sha sa kamai thongdawriya sa na chak lambane Mikhubi khonjel piktruk pik na mama bu kawrai ima nang ai mangda leibro henbina ngasai phambadagi haugatri kaidorage ne nangba mikhubina adudi ma kayuma leire ai mangda henbi ngakna ibani khaktani yum sida leiriba ngawra kanuko kana kaidorage ne naupa angaubudu masu yum sida leite ai taning deko karan ngang kanu mikhubi khonjel tanik thak nik tona haire asingbani ma ai mangda imang sida kana nom leire magi shor honba aigi maida pujeli ima aigi ye enbi sumi khobi gi wa adu da sum kiraktuna khommi mai ga mambane karino nangna soron parenga mi dubo mi khubina ima aigi khuchamo ayamna ki ye mamai se aingonda thenglakle ima aigi ye henbina amuk ima le ye leibada nati ima su kalap siniglakle ne nupi amagi khonjel na ngarang ngangduna khanglau laure siramdai sida yamna kiningbra noi mama machani do khangpre khanglau lauduna mapande chenthore ho ima sire ima ai sibangam khiroi inbina nangna nate ai su siningriye khonjel duna karigi selia ngai kho na bani ai khoi gi sinjak oidorabani ngai kho mikhubina ima kaino haisibo ai sibu siradoiro henbina chiendo watu min chelu yamna sininglaga na nang ngangduna leiro ai di siba yadri aduna aingonda wahanga tawrakano mikhubi sauna sibu ai gi imaro henbina tanja sida nang wa yamna ngangngingbra khonjel duna hai tinmu laimu mayam yangna chelu mama macha ani se phaba nang hauroi ani se ai khoina se chetna saga dabani henbi kanna law Lekai, ai bo amukta kanbiyo, ai sidaure, lai pataban ai hataure. Mikhubi so, ai koi mahadanate, ai su siningriye, ai su lai pataban hataure, lekai, ai bo amukta kanbiyo. Mama machani do yak labak khonjel puthokduna, kanna lauduna, lambi du da chil. Matam do thiengba oidabana, laikai al khara punsinduna, lambi matai oirap mai tektuna, khul laikai gi wari sanaramani. Nipi gi khonjel na kanna laubagi makol tabada, fuk haugatna duna, lambi du da munni yengli. Ahal lamana, kana gi khonjel no anthong na yakreda. Ahal lamana muk, awoy niya, maningdagi nuksit phawba thoklam gadaba mali niya, khonjel siya. Ahal lamana khulaw saklaw siga hayurabadi kudong thiba thoklamgadaba maline swai phau yingu siro sumna hainari ngai mama machani do khangpai silaktuna mai thari ba singa do fat sattuna pai hairaga akoi do koi hai henbina lai phattabani kaina sangla sak liba singa sinana koktu da namge mikhubi su he lai phattaba sangda silo mai sine namittu da namdongni Shumna mai manakta sangsin khibaduda lai fataba singdo henjin mangamda lapna tawriba matawdu yeng thawai sam anagi mafamda henbi hoige yum tamna hankhirami khara sathiba pitruk pikpa lai fataba ama yawribaduna shauna machilda soli nayumduda changla handakti na thabak singdo hogairaga I thakadabani
Henbi mama macha aniduna angawa faigum tauriba mataudu uraga ahal singdo kok saklakladuna ahal lamana wa hanglai. Karino ibema tauriba dubo angang shuamata natte sanafam laitadawna maidu pairaga sanariba dubo. Mikubi saurapna kaino khura aikhoina tauri se lai phataba talibani. Henbi su mani aikhoina tauri ba se lai phataba taliba. Ahal lamana khumlai. Karino ni hairi siba hojikpu lai phataba haiba. Mibema natau singduga hairu rabadi angawidu malibo aikhoide. Mikubi saurapna khura yam karim ka thainara kanu aikhoi se sining sita hinglak-libani. Ahal lamana mayam duda hairi. Mayam sumba oida pathaba ngang ba se ta doi saruk yum changlasi. Sakta singse sigong laidu mali masamana ifa fa khai mang hadag udau mali. Kandi sang na batausi. Ahal singdo mama machagi wadu thaseda mayum da changnakri. Henbi matha sana hairi. Ibema kamdongnia yum sang basu aidi tali ahal beri manam namba sing susu ai khoi na ngang ba thaseda sakre kamdongnia. Mikubina kangdema ai su yum chang badi tali ingsu ingselakle mai sidong ngak ta tekige. Mikubi mai hauriba manak tu da sangsen phamduna mai tekri. Henbi su sangselakuna mai tekri. Matamdi asumak hausilakle thengselakle. Mama macha anido mayum da changba kiduna ahingdo lamjau tu da mai tekduna lele. Shomduna tathot khambagi famang tu da lepli hairaga tumliba khambada munna sauna yengli wakhaldana. Ayengna loirabani nangi matam. Aina soidana nupi macha sibu thadokani. Aduga nangbusu aigumna nangaktok kaklaga hatkani. Nangna tawjakiba thabak khuding nangi nafamdasu aina hangani. Karmadi fangdana tokti. Nangi karmadi hayeng aina pangallagani. Tathot ki masada manigi thawai tu sangkrabanani. Hairiba kalariba tawrakaduribasi. Tathot ngihak yenglamlaga magi famungduda kaduna hipkirami. Tathot satkibaga khamba mamitu panglaktuna tathot na tumliba famungduda yeng machilda tapna soli. Kanagi thawai nonya inu pisida sangliba. Oiningba oijasano khamba aina lemna tharoi. Ayeng nongda ngalakisano matik thokpa laklage. Misik mirau ko tadraba hinga simasuloi kiduna taibang sintha pangnanaba mathangi numit masu amuk mangda leplari. Asuk wakhal yaudaba kaisu laitaba ni pi macha sigi mapunsi se mangallage hairibra khangde na sa. Aya sumna laibadi yaroi kande ngalingai sida parap loisilaga imau haiba chanaba tauge. Mama mathong sa dabidugi macha do imau oibadi ai ngamloi sungpam pamde. Singa khut ka manabi sana hanbini haibaga taubaga machagi apamagi mayok teleb mana tawna chumi khan fije laiteng sana lupa athum ahau puduna madom tarak mamau haiba lakli. Ayuki nung sana tarang thoklak matam duda migi sumang duda liblari. Manggol da famduna thongna da bay ensang malambangang bisana mine izat taungna ba thawang ba shell pai bisana hanbin lip larabaduda harau kaurei. Sana hanbia lak libro kakhala une phida sida phamsise. Sana hanbi nukmi kakhalak tuna phida tharibaduda famthai. Isi ngangbi se asa thakhara pujarak pani lokshin biu. Ngangbi sana hanbida munna yenglai setliba fijol tawrakliba mawong mahak yamna singasai. Haraw basu phawri thamoiduda. Ngangbi sana noklaga. Sana hanbia karino ngasigi nangi nawong sibo isidi kok to ngaurene. Sana hanbina ise asa thaksi hana lawsin biyu yamba natte. Ngangbi sana pirakliba do lawsilaga onthok na yamkreda. Karigino asuk yamna puraklibadia. Imungda onsan macha nupibu amuk kaurei. Hai bema thoibi mapanda thoklau. Sana hanbi thongjil duda momon nokna midyeng thamli. Madu uraga ngangbi sana thamoi penjai. Thoibi sana na thoklakpada nganbagi mama lairambadu noklaga kau. Inea ai khoida laklibro. Sana hanbi momon ung apakumpi.
ꯂꯥꯛꯂꯤꯕꯅꯤ ꯏꯆꯦꯒ ꯋꯥꯔꯤ ꯑꯔꯨꯕ ꯑꯃ ꯁꯥꯟꯅꯒꯦ ꯍꯥꯏꯗꯅ ꯉꯥꯡꯕꯤ ꯁꯅꯥꯅ ꯕꯦꯃꯥ ꯅꯅꯦꯅ ꯑꯆꯥ ꯑꯊꯛ ꯄꯨꯔꯛꯂꯤ ꯅꯪ ꯏꯃꯨꯡꯗ ꯑꯃꯨꯛꯇ ꯄꯨꯁꯟꯈꯣ ꯑꯗꯨꯒꯅꯦ ꯅꯅꯦꯒꯤ ꯆꯥ ꯑꯍꯥꯎꯕ ꯑꯃꯠꯇ ꯂꯣꯜꯂꯛꯎ ꯊꯣꯏꯕꯤ ꯁꯅꯥ ꯄꯨꯔꯛꯂꯤꯕ ꯑꯆꯥ ꯑꯊꯛꯁꯤꯡꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯏꯅꯦ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦ ꯀꯩꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯄꯨꯕꯤꯔꯛꯂꯤꯕꯅꯣ ꯁꯅꯥꯍꯟꯕꯤꯅ ꯌꯥꯝꯗꯕꯅꯤ ꯏꯅꯦꯅꯅꯦ ꯏꯆꯥ ꯄꯤꯖꯅꯤꯡꯗꯅ ꯄꯨꯔꯛꯂꯤꯕꯅꯤ ꯊꯣꯏꯕꯤ ꯁꯅꯥ ꯄꯥꯈꯣꯝꯗꯤ ꯄꯤꯗ ꯅꯣꯛꯐꯦ ꯇꯧꯅ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯄꯨꯁꯟꯗꯨꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯃꯆꯥ ꯆꯪꯈ꯭ꯔꯕꯗ ꯉꯥꯡꯕꯤ ꯁꯅꯥꯍꯟꯕꯤꯗ ꯑꯣꯟꯁꯤꯟꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯋꯥꯅꯣꯅꯦ ꯅꯪꯅ ꯏꯆꯦꯗ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯍꯥꯏꯌꯨ ꯇꯥꯁꯤ ꯁꯅꯥꯍꯟꯕꯤ ꯀꯣꯏꯕ ꯇꯧꯗ ꯍꯥꯏꯅꯤꯡꯕ ꯋꯥꯗꯨ ꯁꯠ ꯍꯥꯏꯔꯛꯏ ꯏꯆꯦ ꯑꯩꯗꯤ ꯊꯥꯏꯅꯗꯒꯤ ꯍꯧꯅꯅꯦ ꯋꯥ ꯂꯣꯠꯄ ꯍꯩꯅꯖꯔꯛꯇꯦ ꯑꯗꯨꯅ ꯋꯥꯁꯤ ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯖꯔꯒꯦ ꯁꯨꯝꯗꯧꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯤꯄꯥ ꯉꯥꯟꯕꯒꯤ ꯏꯃꯧ ꯍꯥꯏꯕ ꯑꯩ ꯂꯥꯛꯆꯕꯅꯤ ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯤ ꯊꯣꯏꯕꯤ ꯁꯅꯥꯁꯦ ꯁꯅꯥꯍꯟꯕꯤ ꯑꯩꯒꯤ ꯌꯨꯝꯒꯤ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯃꯁꯤꯗꯤ ꯏꯆꯦꯅ ꯑꯌꯥꯕ ꯄꯤꯕꯤꯌꯣ ꯉꯥꯡꯕꯤ ꯁꯅꯥ ꯃꯥꯅ ꯈꯜꯂꯝꯂꯤꯕꯗꯨꯅ ꯆꯨꯝꯂꯝꯂꯕꯁꯤꯗ ꯍꯔꯥꯎꯕꯅ ꯃꯁꯥ ꯄꯨꯝꯕ ꯊꯨꯝꯍꯠꯂꯤ ꯃꯆꯥꯅ ꯁꯦꯜ ꯄꯥꯏꯕ ꯃꯤꯅ ꯏꯖꯠ ꯇꯧꯅꯔꯤꯕ ꯁꯅꯥꯍꯟꯕꯤꯒꯤ ꯃꯃꯧ ꯑꯣꯏꯕ ꯃꯇꯝꯗ ꯃꯥꯒꯤꯁꯨ ꯃꯃꯥꯏ ꯑꯣꯏꯗꯧꯔꯤꯕꯅꯤ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯉꯥꯟꯕ ꯊꯛꯈꯥ ꯈꯪꯕ ꯑꯐꯕ ꯑꯉꯥꯡꯅꯤ ꯃꯁꯤ ꯈꯪꯕꯅ ꯉꯥꯡꯕꯤ ꯁꯅꯥ ꯃꯆꯥꯕꯨ ꯉꯥꯟꯕꯗ ꯊꯥꯖꯕꯗ ꯍꯔꯥꯎꯕ ꯐꯥꯎꯔꯤꯕꯅꯤ ꯃꯥꯏꯊꯣꯡꯒ ꯃꯃꯣꯟ ꯃꯤꯅꯣꯛꯇꯝ ꯉꯥꯡꯕꯤ ꯁꯅꯥꯅ ꯏꯆꯦꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯏꯆꯥꯅꯅꯦ ꯅꯪꯒꯤ ꯅꯃꯧ ꯑꯣꯏꯕꯗꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯂꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯄꯅꯤ ꯋꯥꯐꯝ ꯑꯁꯦ ꯏꯆꯦꯅ ꯌꯥꯔꯦ ꯁꯅꯥꯍꯟꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯆꯦꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯅꯅꯥꯎ ꯊꯃꯣꯏ ꯄꯦꯟꯖꯔꯦ ꯑꯊꯨꯕ ꯃꯇꯝꯗꯅꯦ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯁꯤ ꯍꯧꯖꯤꯛꯁꯦ ꯂꯨꯍꯣꯡ ꯄꯟꯊꯥꯁꯨ ꯑꯣꯏ ꯑꯗꯨꯅꯅꯦ ꯅꯅꯥꯎ ꯍꯌꯦꯡꯃꯛ ꯏꯆꯥꯒꯤ ꯀꯣꯊꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯒꯦ ꯏꯆꯦꯁꯨ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯀꯣꯊꯤꯗꯣ ꯄꯨꯕꯤꯔꯛꯂꯣ ꯄꯥꯟꯖꯤ ꯌꯦꯡꯂꯒ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯂꯦꯞꯅꯅꯕ ꯊꯕꯛꯁꯤ ꯅꯅꯥꯎ ꯇꯞꯊꯕ ꯄꯥꯝꯗ꯭ꯔꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯊꯣꯛꯂꯛꯄꯗꯒꯤ ꯋꯥꯗꯨ ꯃꯈꯥ ꯇꯥꯅꯈꯤꯗ꯭ꯔꯤ ꯁꯅꯥꯍꯟꯕꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯂꯣꯜꯂꯛꯄ ꯆꯥꯗꯨ ꯊꯛꯇꯨꯅ ꯃꯌꯨꯝ ꯃꯩꯀꯩ ꯄꯥꯡꯈ꯭ꯔꯤ ꯁꯥꯟꯅꯈ꯭ꯔꯤꯕ ꯋꯥꯔꯤꯗꯨ ꯊꯣꯏꯕꯤ ꯁꯅꯥꯗꯤ ꯇꯥꯍꯧꯗ꯭ꯔꯤ ꯃꯗꯨꯅ ꯃꯥꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯗꯨꯃꯛ ꯂꯩꯔꯤ ꯂꯥꯏꯕꯛꯅ ꯀꯔꯤꯕꯨ ꯇꯝꯂꯤꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯋꯥꯈꯜꯗꯤ ꯈꯟꯊꯗ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤꯡꯗꯨꯅ ꯃꯥꯡ ꯍꯦꯛꯇ ꯊꯥꯗꯨꯅ ꯊꯕꯛ ꯇꯧꯒꯅꯤ ꯁꯅꯥꯍꯟꯕꯤ ꯃꯥꯁꯨ ꯃꯆꯥꯒꯤ ꯋꯥꯈꯜ ꯈꯪꯅ ꯃꯥꯒꯤ ꯑꯄꯥꯝꯕꯅ ꯃꯥꯡ ꯊꯥ ꯃꯆꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯈ꯭ꯔꯤꯗꯣ